ngasi numida wairam phongkhiba tungan Manipuri se phongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamda thamjagi ahanbada Manipur gi district taruk Arunachal Pradesh ki ama Nagaland ki taret amadi Assam gi kungu humdoidagi AFSPA Louthoknaba center na fireb lokre khulai paib lalhawigi ihau kana lairiba Bharat ki awang nongpo ki state singi manungda Assam Manipur Arunachal Pradesh Nagaland amadi Assam na singbada law and order gi phibam nongmonomi gi fogalakpa loinana miyam gi punchina tangdu laitana hingba phanglakpadagi haidibi state singa sida Bharat lengakna thamnamba Armed Forces Special Power Act AFSPA 1958 Louthoknaba phirep lawre hadi Bharat lengakna Manipur gi Armed Forces Special Power Act Louthoknaba phirep lawrakpa sida Manipur gi Chief Minister N Berena Prime Minister Narendra Modi amadi Union Home Minister Amit Shah bu ngasi maki Twitter thagalakpa warolda ngamkai daitana thagatpa phongdorakli hiram masiga mari lainana Union Home Minister Amit Shah na Twitter ngasi thadorakpa warol amagi matung inadi Manipur gi na police station taraga manga na konba district taru Arunachal Pradesh gi na police station ani na konba district ama Nagaland gi na police station taraga manga na konba district taret amadi Assam gi district kungu humdoida hana thamlamba Armed Forces Special Power Act asi Louthoknaba phireb asi Bharat ki Prime Minister Narendra Modi na laurakpani hadi Prime Minister na laukholakliba khongthang asibu Union Home Minister Amit Shah na thagat phongdorakli Prime Minister Narendra Modi na Bharat ki awang nongpok state singli yengba akhanaba miyeng amaga loinana matam kya gi mamangdagi North East ki praja singna santi phangma ngamdana lairakiba sako thorangi thabak sing khongjal yangna paikhatpa ngamdana lairakiba du BJP ki lengak sasang lairakpadagi awang nongpok ki state singna mapung phana santi hanjilakpa ngamkiba loinana sako thorangi thabak sing paikhalakpa sidagi haujuk mapung phana santi oiraba state sing oirakle loinalna masigi mathakta Pankriba North East ki state sing asidagi Armed Forces Special Power Act asi lauthokpagi phirebasi Prime Minister Narendra Modi na laurakpani haidi panba yabadi Manipur gi Armed Forces Special Power Act asi lauthoknabagi matangda Manipur Human Rights Commission na haukiba mamangsai English singaniga kunngamathoi gi August anida warep ama lauduna Manipur lengakta recommend tawkiba laikhrabani Manipur Human Rights Commission gi maikeidigi Manipur lengakta recommend tawkiba wafam aduda palibadi Manipur digi AFSPA Louthoknabagi damakta ek adugi section 3 da yauriba disturbed area si hana lauthokadabani maduna disturbed area status asi Manipur lengakna lauthokpa ngambanina Human Rights Commission na lengakta lauthoknaba recommend tawkibani loinana AFSPA si pumut muthatke hairabadi center lengakna ngambanina ahanbada Manipur lengakna Manipur disturbed area status lautholaga AFSPA lauthoknaba center da taksin pamthoi hainasu Manipur Human Rights Commission na Manipur gi lengakta recommend tawgibisu laikhrabani haina pausna makhatana su phongdorakli makasa tharakpoina topa pawmana border lansinduna more da posta yonba sangsilakliba memar masa sing covid vaccine kapthoktrabadi more taungna covid laisat sandurakadra haibagi akip leire Bharat amasum Myanmar leba anigi oina lohnariba ngamkhaigi saruk Indo Myanmar border si COVID-19 laisat na maramoiduna haujuk matam kaktana thingbi khongjang sangsili adubu athingbasi thugaiduna Myanmar gi tamu town digi miyoi sakaya ayu anganbadagi hauna leptana sanglaktuna more town manungda mana masing amade atai polom kya maning tawna yonbigi thabak satharakle haidi haujuk Myanmar COVID-19 gi laisat asi gi akibadumak lairiba maramoirana Myanmar digi border lanchilaktuna tamuta sanglakliba miyoi singa si covid vaccine kapthokta tarabadi more town da laiba miyoi singa madi imphal gi matam gi oina more da lakliba miyoi singa si covid-19 laina sin narakadra haibiga akiba yamna sauna laire haujuki matam si yongsa ki matam oibra Myanmar rom dagi nupi nupa kya na more border town da masing khangdana yongsa pusilaktuna yoli loinana yongsak leiba lakpa miyoi sing khwaidigi yamna tinba migi samudra haibadu oire madura Myanmar dagi sanglakliba yongsak amadi atai potlam sing yonba siga India manungi pot lairiba miyoi singa yamna naksina tona tinaba maramoibana COVID-19 laisat asi Myanmar pot yonba yonbi singdagi sandokadra haibi akiba lairi haida more da lairiba tuan ba community singi maikeidigi pauksi sida phongdorakli pauksi sina hai haujuk more town manung da lairiba miyoi sing covid
lainana naba amata yaudre adubu Myanmar gi tamu taungdadi covid lainana positive oiba miwe haujikshu yauri laisat asina maram oiduna Bharat amasu Myanmar lenga anina Indo Myanmar border thingmagi khongjang sangsilabasu atingba asi thugaiduna tamudagi posa yonba miwe sa kya lepa laitana more tauna sangsilakli Lamphalong Kaithel hangdrabasu more town gi lambi gi nakal da leiriba thong lambi singamadi atai mafam kya da Myanmar dagi pot sa yonba sanglakliba miyoi singna asoba Kaithel ama haibadu hausik onthokduna leire pausnai Manipur lenga na more da leiriba tungan community kya gi khanbiduna Myanmar rom dagi more da sanglakliba Myanmar gi miyoi singna covid vaccine kapthokpida batarabadi makhoi dagi more da leiriba miyoi singna covid laisat asi Sandurapa yabiga akiba yamna sawale madura athuba matamna Manipur lenga ki mari lenaba authority gi miyeng sangviduna Myanmar gi sanglakliba miyoi singa sida covid-19 laisat ngak thoknaba lokat pamtoko thabak singa du lokat piu so haidi makasa tharak poina to papa man ngasi numidang wairam cabinet mifam pangthokre ngasi numidang wairam pung manga makhai taba matamna state cabinet mifam chief minister secretariat chief minister n berena sier loduna pangthokre haidi Pausiasina pangma paugi matung ina di state cabinet mipamasi chief minister n berena sier loduna CM secretariat pangthokani mipamasida handa cabinet minister oina wasak lokiba cabinet minister manga saruk yagani state cabinet mipamasida maru oina ngasi March financial year loiba numika mari lainana state asigi oina tangai fadana sejinagadaba senpham singi matangna kumna khanaduna pass tawduna sel thungi matangna awaba mayoknadanaba honagani so haidi Atopa paumana ahal singda dementia laina dagi matau kramna ngakthokani haibagi training program pangthokre hauziki matamna sei yamsilaglaba ahal singda dementia kauganbagi laina haina khangnaba brain gi laina makhalasi nabagi sangmo khalakli laina asidagi ngakthoknaba aikhoi puna section thorangi thabak lokhatminaba tangai fadi haina integrated rural development and educational organization IRDEO gi regional Resource and Training Center AZNE Program Officer Ishori Oinamna Fongdokre Wapamasi IRDEO na National Institute of Social Defense NIDS ka kusamnaduna ngarang wangbol de leba IRDEO gi sangne thasgi kunga mathuidigi hawra numit humni sukna satharakpa dementia care gi training program amanga simai pakna loisinbagi thauramga mari lainana Ishori oinamna phongdokhibani haina pausna phongdorakli makasa tharakpoina atopa paumanamo agriculture director na lofam sing soil test toraga urea harpi gani habu order si handokpiu eso hokiba March tarada pausi sing agriculture director na thokiba order magi matungina soil health card yum famoiraga urea pi gani habu wafam si handokpiu haina all Manipur progressive farmers association ki publicity secretary Areng komna press thurako sirula man haidi sirula sina hai laumi singna masagi lofam gi soil test tawigi card sing sada maudraga manga paitri habigai lofam gi soil test tawigi thabakti yamna kana thabak ni khanglabasu masi tawigi khudong sada ba kya mayonari Manipur gi laumi singna masa na uzari bo lofam sing asigi soil test tawbasi atien matam gi oinadi ngamloi da khongthangni Masida base tauraga urea harpi gani haibisidi kudong sadaba kya mayonagani farmers singna masagi lofam sing asi soil test tawjagodoribra kamdauna tawgani kadaida tawgani haiba khangda boidi agriculture department oina soil test tawgodoribra haiba wafam thamlakli sirolasin hai hauju March talu silgaba fawra department na soil test tawbigi thaba ude lomi singna soil test tawbusu haibenate khoidok lofam niyame department soil test tawba tarabasu telaba matamasida park saraba labuk sing soil test tawba haibasi oithok loi haina su phungdokhi makasa tharak poina to perform na nursing amadi paramedical tamningba lairaba mairoi singi damakta Sinai Institute of Medical Science na thong launa hangdun lady Dr. S. Kumar Nursing amadi paramedical tamning labasu laita lairabana maramoiraduna tama fangdaduna leiriba Manipur gi mahiroi singi damakta Sinai Institute of Medical Science na matam pumbra thong launa hangli haina institute asigi managing director Dr. S. Kumar na photokre wapam asing asi Bisnupur district ki manungsana Sinikon leiba Sinai Institute of Nursing da pangthukiba lamp lighting kam fresher meet ki thoramama da phongdokhibani Sinai Group Institute ki students union na sinduna pangthukiba thoramadura Manipur lenga ki medical advisor health services khoiram himanta
SIMS की मैनेजिंग डायरेक्टर डॉक्टर एस कुमार, बिष्णुपुर डिस्ट्रिक्ट की एसपी एन हेरोजित, सेकेंड बटालियन मणिपुर राइफल्स की ओसी विक्टोरिया येंखोम, पब्लिक हॉस्पिटल एंड रिसर्च इंस्टीट्यूट की मैनेजिंग डायरेक्टर एमडी ताजुद्दीन, SIMS की एडिशनल डायरेक्टर वोहित शाह, ट्रेनिंग नर्स एसोसिएशन ऑफ इंडिया मणिपुर स्टेट ब्रांच की प्रेसिडेंट एन तांगबी देवी, CCSK की प्रेसिडेंट जितेंद्र निंगोम्बम, MMWOHQ की वर्किंग प्रेसिडेंट कोरीमयुम अमगापन सिंगमना डाइस की मेंबर ओइने सरुक याखी ngasi थौरमदुदा SIMS ग्रुप ऑफ इंस्टीट्यूट की GNM मरीसुबा कोर्स की लैम्प लाइटिंग एंड कैपिंग सेरेमनी अदुदा पुना GNM मरीसुबा बेस की नर्स निफुन सरुक यादुना कैपिंग सेरेमनी अमदी लैम्प लाइटिंग पांगथोखिबगा लोइना वासक लौखी थौरमदुगी सरुगम ओइना कल्चरल डांस उतखी हैनसु फोंदोरखली मखासा थरक पोइना तो पावमना महूत मिनिस्टर खेमसानगा रजिस्टर तौरबा स्ट्रीट वेंडर सिंह थाजबा पिरखरे खोरमल कैथेलगी कैथेल मनुंग अमदी अकोइबदा लैरिबा लंबी की मताइदा पोसा योनबगी थबक तौरिबा रजिस्टर तौरबा स्ट्रीट वेंडर सिंह ट्रेड यूनियन की ओइना जॉइंट कोऑर्डिनेटिंग कमिटी अमा ओइरिबा JCC ऑफ रजिस्टर स्ट्रीट वेंडर्स यूनियंस की मिहुत सिंह ngasi मणिपुर लेंगा की महूत RDNPR अमदी एजुकेशन मिनिस्टर वाई खेमसाना अथुब मतमदा खोरमल कैथेल सगलिबा टेम्पररी मार्केट असिदा स्ट्रीट वेंडर सिंह ग्यासिंगबा कैथेल फमफम पिबिनबा हाइना थाजबा पिरखरे हाइदि वाफम असि ngarang JCC रजिस्टर स्ट्रीट वेंडर्स यूनियन की जनरल सेक्रेटरी के सुनीता न खुयेक पिदुना थदुरकपा सिरुलमना खंगलकपनि लोइना वाइस प्रेसिडेंट एल रिया लक्ष्मी देवी ने फोंदोखिबदा महूत मिनिस्टर न लौरक्लिबा सुम खोंथांग असि थागनिंगाइनि लोइना चीफ मिनिस्टर एन बेरेना लुसिंगु लेंगा असिना मणिपुर लैरिबा मियाम अमदी कैथेल फंबिरिबा इमा इबेल सिंगिदमक्ता तुंगा सिंथानिंगाइ ओइरबा थबक थौरम क्या पांगथोरक्लिबा सिबुसु यूनियन असिना थागतबा फोंदोइ हाइनसु फोंदोखि मखासा थरक पोइना तो पावमना आलू थंबा गोडाउन अमकी गेट सखंगदबसिंगना बॉम्ब पोखायालमले ngasiyu anganba nongalamdaida Porampat police station Konba Telapati lambigi turel mapanda leiba alu amadi tilhau thamba godown amagi gate sakhangna bisinga bomb pokhailamle thagdok thokpamdagi phangwa pawgi matungina hairiba godown asi Ramnath Sahu se yangkhigi manga apokpa Beshonath Sahu kawba miwa magini ngasiyu nongalamdai pung 3:10 matamda godown adugi gate manakta bomb du pokhailakibani Bom pokai hibadu gate sarukara amanga tathokpa natana so apanama di misi mina thokpadi yaukidi panwaya badi mafam asimakta thakara gi mamangdagi mafam asida bom pokai alambagi thaudok thokiba leikrabini haina su phungdorakli makhasa tharakpoina to papawmana Shitaljit hatpada senaba miyoising matik saba serak pibiu JC thasigi kunga tret mayumdagi thokibadagi thiba khangdana leirakiba kodom pokpi mang leikaidigi toijam ahongjau amadi toijam ongbi Aruna Devi gi masanupa toijam Shitaljit sei taraga mapan ngarang Lairenjan water supply gi pukri de gas si baksang oina phangmangam kiba do ngasi postmortem tawragani hari singnengai oiba mong siduna leiramba thaudo du gi matang na JC against the brutal killing of toijam Shitaljit singa semkiba ka loinana Bizenti sanu bukan convener oina khankibani ngaranung thil kodom pokpi mamangla kai community hall pangthokiba pawmi sing unaba mada Bizenti na phungdokibada Shital hairiba nupa masa si Kamakhya Pemton College hyang thangda BA 4th semester tamduna yumgi mateng pangduna isam samna lejabani karigidamak mak pu halam libano athuba matamda miyara sida senariba miyoising lenga asina thidokpiduna matik saba sairak pibiyo amadi Shitaljit ki postmortem tawbada video coverage tawbiyo haina phungdokiba lekhibani Makasa tharakpoina to papawmana petrol diesel amadi LPG gi mamal hengalakpagi mayokta Congress na wakat mi phamkre Haujuk lengak pai di BJP nulusing ba NDA lengak sina petrol diesel LPG madi nongmada mipung khuding na sangdraba yadraba polam sing mamal ka hena wangkhalakpagi mayok ngasi India pumada International Congress ki miyeng makhada wakat mipam satakre wakat mipam asigi saru amoina ngasi Manipur Pradesh Congress Committee na sinduna BT rot leiba party asigi office Congress bawanda sit and protest mangtokre Protest aduda Manipur Pradesh Congress Committee gi nauna khalaba party president Kaisa Megasandra CLP leader Okram Ibobi ex MP Thoksom Mainya amadi tungan ba ate Congress ki lusingba singju saruk yakhi
CLP की लीडर ओखरम इबोबीना फोंदोखिबदा BJP न लुसिंगबा NDA की लेंगा से हेक लाकपदगी नोंगमदा युमथोंग खुदिंगदा संग्रब याद्रब पोलमसिंगी ममल नोंगमगी हेनगलकपना लायरब नोंगमगी सुरुगा नोंगमगा सरा तालिब मियोइसिंग खमथेंगना अवाबा पीरी मांगना मखा तारादुना हंदक पांगथोखिबा स्टेट मंगागी असेंबली इलेक्शन हेक लोइखिबा नोंगानबगा पेट्रोल डीजल सथोंग गैस मदि नोंगमदा संग्रब याद्रब पोलमसिंगी ममल तंकक मरी मंगादा नोंगमगी हेंगलकली Manipur is normally Sur Nomlaga Hindiba, Laraba Muration, a Kamting Awabas, I think, PD and Fundoki. Makasa Tarapoina to perform an Impal West, Deputy CM PBU, Nong Lakang Nasayuki Pung Mapantava Matamda, Nong Lakang Transport Union Office Impal West, Labor the Union Akanabumi Pama Pankton houses, Udagli Manipuling Akimaram the Kanaki. Ngasigi mi phamna kumna khanraba matungna Impal West ki manungda lairiba lamsang kendra gi MLA Salam Razian lamsang Esina asan mirai naidana tola taraba singbu mateng pangbiba loinana Manipur gi praja gi miyam gi tamakta karigumba afaba thabak sing haijarubuda thong launa hangduna angama thakta aigi migi naidana khotna biba Manipur gi rajniti de yamna senior oiraba mioni mamangi BJP gi lengak leina bu khotna badasu sacrifice tawduna laklaba dugumlaba Impal West ki madi Manipur gi khanjaba ikai kumnazaraba MLAS Rajani BJP lenga ki fajakraba niyam gi matungina Impal East Chief Minister amadi maroiba minister sing laikhraba gi tungda BJP gi MLA masingsu yamna kariba Impal West district ta BJP gi senior MLA Salam Razian Deputy CM Binaba Manipur Chief Minister amadi national leaders sing amadi state leaders sing puning sing sinjari haina union sigi president M Dineshwan khuyek piduna thokpa sirolaman haidi siroladuna makhatana hai Manipur sarkar Manipur gi lamda outpost hajabada maroiba lambi ama oiriba Impal Dimapur lambida ngahak leitana ban blockade tawbadagi High Court amadi Supreme Court ki order matungina ban amadi blockade tawu yadi haiba khangna matam kaktaba ban kaushiliba sapo gi thawongbu ngasigi mi phamna yaningdaba phongdoki amadi athuba matamda ban ase handoktrabadi union gi maikedi gi Manipur miyangla loinana akan bu khongjang sangsinbada achauba thongdang lawba haina warepna ki haina siroduna makhatari makasa tharak poina memna tentak na topa maroibi pausing memna pijaramge kanagumba mahiroi sing loop sing na yengsin basu saloidabada Sangyang Pham Sing Kansinduna Thambiroi Dabani Asuk KYKL amasum KCP gi apun Alliance for Socialist Unity Kanglai Pak Asukna Campaign for National Regeneration CNR gi saru ama oina mahai masing tambagi lamda satharagli ba khongjang gi manungsana hanaksu mairoi sing gi aroi ba sangyang sing nataba pambai sijinadana ba khongthang kya sangsingani Khongthang sing asi aikhoi gi khunai bu kanavigi pandamda sangsilakibani salibese sigi April mangadi gi hawgudoriba bosem gi class 10 standard loinana April 30 gi hawgudoriba kosem gi class 12 standard ki mairoi sing yaroiba sangyeng sing asi da mari lenaba mioi punamangna ngakna saminagada wafam khra CNR gi special task force STF na makhara thamjari haina aina thingraba apunba lupasigi commander special task force STF amadi Campaign for National Regeneration CNR Asuk ke dipakna khuyek piduna thokpa sirol amana phongdorakli sirol aduna makhatana hai wafam singa dudi kana amatana khongbal sen bayaroi khongbal sen dana ba sangyeng phom khuting makhe akoi bigi meter sani na konba mafam singda sangyeng sa tharingai manung yoina STF na curfew thamle ani subada Invigilator amadi mahiroi sing na aran ba nataba pambai thawong sing tawbuda pambai oigadaba khudam oina laidi aiba sejet iPad mobile phone camera amadi hariba sing asiga manaba device punamak sangyeng gi campus manungda pusin bayaroi subada sangyeng sang manungda Invigilator sing na mahiroi sing da tapiba silanba mahiroi masin silanbana sing ba kariguma makalamati gi aran ba tawu yaroi Mari subuda mathakdagi ahum subu wafam asi kanagumba Invigilator sing ngang satrabadi madugi apapata kudima examination center gi OC AOC SO da tainagani manga subuda council board flying squad ki members sing na sangyeng pham sing yengsin bada aran ma toba mairoi sing faba matungda lamdam nadanaba thabak lokhatpa mairoi tanthokpa sina sing ma thabak paikhatuna mathok pangthokpada apan ma mata piroidabani Council Board Flying Squad ki members sing na supang thokom thokpa masagi mathauda thausa da tawroidabani taruk subada sangyeng gi asengbo wahangse
original question paper amadi asengba malhanbu wahangse hoax question paper social media natragana atai atopa pambaishingi kuthangna kanagum amatana thadokloidabani tare subada kanagum mahiroi lupsingna yengsinbasu satloidabada changengphamsing kansinduna thambiroidabani mathakta thamjaribu wafamsing asi mari leinaba punamangna ngakna satpigadabani wafamsing asi gi wangmare satpami khudima SDF na akanma miyeng changane madi matik saba sairakpigani haukiba sahidagi CNR gi ahauba khongjang oikibana section wa oina ta thamlaga toksabani handakti SDF na mara leibu khudimak lemna amata tharoi hainasu siroduna makhatari atopa pawmana mirol bi nupi ama sianbagi case da book tawkibi doctor nupi ama mathanda sijakre OC suspend tokre yamna tang topa thawdu amada Rajasthan gi Dausa district mirol bi nupi ama complicated case da laikhidabagi mother case book tawkibi doctor nupi ama mayamgi pressure digi khangmangam masa matom ta ngarang sijakre pawsigi matungina complication thokpana maram oiraga laikhidrabi mirol bi nupi asigi imung manungna doctor asigi private hospital adu section D haina maral sibidigi doctor asibu IPC gi section 302 mother gi makhada book tawki laikhidrabi doctor asigi maming Arsana Sharma kawi hairi mauna sikiba matamna suicide note amasu thamlambaga loinana maduda doctor singbo harass piba tokpiyo haramki note aduda makhatana doctor aduna irambagi matungina mahakna mahaki mapuroiba madi masasimu yamna nungsi mauna laikhidraba matung makhoibu otpi naibiba tawbiganu haramki postpartum hemorrhage PPH haibasi yamna complication oiba case amani aina karamata bu hatkiba leiti aigi asoiba leikidi haina phongdoramki aina sikiba sina aigi mara laitabadu praman oiragani mara laitaba doctor singda otnaiba tokpiyo haramki aigi isa singbu mama laitabagi awabadu khangan birakanu haina suicide note aduda phongdoramki Dr. Arsanabu mother case the book tawbada political pressure kya lakhibana magna fireb asi lobu oigani haina report tawri amasum Dauksa police na BJP gi mafamdugi lusingbasu oiri bahanagi MLA Jitendra Godwalbu suicide case asigi mari leina fasinkhre ex MLA si Arsana na sidringi gi mamangna Arsana gi mayukta protest tawbigi sinbada yawi haina maral siri Lushilakpoina to papa mana sapon Imphal Dimapur lambi da matam kaktuba ban satharakibadu hiram anida yenglaga ngasi numit jungmadagi handokre Southern Angami Public Organization Sapogi matam kaktuba ban nasi numit jungmadagi hiram anida yenglaga matam khara yoina handokle haina Sapogi president KB Podi Sofik amadi General Secretary Pusu wani na khuyek pidura ngasi thadurakpa sirol amada hairi Sapogi president amadi general secretary ani nu khuyek piba sirol asina hairibadi Sapogi lamda indefinite ban chathariba sigi matangda Nagaland post ki pauda TNGMI People's Organization Manipur lengakta Kejol sada lariba police outpost lauthu amadi Sapona indefinite ban handu o haiba pauda yumpham oiraga ngasi Sapogi governing body amadi frontal organization singi athuba mifam amana hiram anida yenglaga handokle hairi Sapogi sirol asina hiram anida yenglaga hairiba waroldi TPO na Manipur lengakta aroibu wafam thamlibadi Kejol sada thamliba police outpost lauthu o haiba warol amadi Angami Public Organization gi sayang kai mapung farakpagi thauram April 9 na tariba sigi yenglaga banasi matam kharagi oina komtokpani thasigi kunga mapanda TNGMI People Organization na Manipur lengakta thamlibu wafam thabak oina taraktrabadi Sapona masai oiba action laujagani masigi daita Manipur lengakna pugatabani so haidi Hauji koina di meyam pau si matang asa lusinjarage amasum pathoksakiba soikiba lankibi yaros meyam ngakpigani matam gi oiba maruibi pau su meyam da lepa leitana update pizarake na channel sigi makedigi meyam na thamjari and thank you